Australia ki Sydney de laiba Bondi vista khulai pa mioi kangbu amana nongmai sisi chathakiba attack ta mioi tara nithoi lai kidrai angang macha ma yauna mioi kunma pan namana asoga pan nangduna hospital da laikan na krehari thaudo si Jewish community gi ngasidagi haukiba mai kumai Hanukkah festival hogdokpa marilena na Bondi vista miam tilingai matamda thokibani Pawsin makataraduna miyamaduna bis aduda lairingai da khulai pai mioi ani aduna au ba mioi sing da attack tauki attack atu da mioi tarani toirom khudakta laikide loinar mioi kunmapan amana asogapan nangki banai New South Wales ki police commissioner Mal Lanyon gi matung ina attack adu terrorist attack amani attack sathaki mioi ani adu gi manungda police na mioi ama hat ngamkhre mioi amana Aruba film the Sokpodagi hospital da laikanari loinan laikidra attacker aduna thorokpani haba car dagi IED amsu fangmangam kiari thaudoga sigi matang the police na investigation sathaba hokre terrorist ki thawong si Australia ki prime minister Anthony Albanese na akan mamong da yaning da phone do pagaloina na Australian sing da sathaba attack amani hana phone do ki